ꯈꯪꯖꯔꯤ ISTV ꯄꯥꯎꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯍꯤꯡꯂꯤꯕꯁꯤ ꯚꯥꯔꯠꯅ ꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯊꯨꯔꯒ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯈꯔꯗ ꯃꯄꯥꯜ ꯇꯥꯡꯕꯅꯤ ꯍꯥꯏꯅ IPS ꯃꯅꯥꯎꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎ ꯁꯟꯗꯣꯛ ꯄꯤꯖꯔꯤ Manipur miyamna hingliba punsi mahing asi Bharat Sarkarna thadarakpa senpham kharada mapal tangbani haina IPS manaubina phongdokre masi khwangda thori thuraga sananing mamongda sanabaga chapmanai haire ngasi Impal Hotel ki auditorium da pangthokpa Hericon gi 13 suba mapok kumun ki thoram da mahakna wafam asi phongdokibani thoram aduda Mikol gi president Ima Janaki Hericon gi president Churamani amadi IPSA gi advisor Ibotombi Khumansu Saryaki loinana atai sangsan ke agi maruoiba mitsingsu thoram aduda yauki Ibotombi Khuman yauna atai wangang kibasingna Manipur gi mamangai dagi lejaraklaba na chatnabi amadi kala sanskriti gi fivam kahendana thamnanaba akanba wafam phongdoknake Mipal tangbagi hainabigi laina nabana lamdamasi praja sing mating phudokna hingba ngamdre hauji khunai sida lairiba miyam karamba phibam da lairi haibasi khantaba matam yaure Southeast Asia da maning tamna lairamba Manipurna Bharat da punkibadagi ngasidi hiram kayada sothana lairi lamdamasi ge senmilon amadi puwari ga sagonaduna laklaba ipa ipun ningbagi chanabe kautokpa chumloi Hawalagli bangang singda lamdamasi puwari khangan bamathau tai IPS manaubina cancer gumbalaina amana naribasi ekoi section batangi housing maitai sing sontare maitai kallabadi kanagumba amaga punsi haibada masa mathantana yarakani lamdamasi ge geographical area da soksilakliba pothok puthokpada ngamdriba nad amadi saktam da kaitharakliba mayamasi wakal tamina batangi Manipur da inner line permit chatnaba kari tawbagi yaroi dawribano afaspa lauthokpa haibasi MP oriba Mihutna parliamental lauba changi natragana aingi mateng lauraga thengnabada mai pakani Sarmilana afaspa lauthongna khonabada life to attempt ki maralda jail da thamlibasi maram chade mahangna sijage hairabadi minute manga da sijabe yai masde impam oiraga supreme court da thengnabada mai pakani phongdoki Manipura tapakatani alo ko tehi india ko menari ko loe ki sinyam nina emene ni ko junta da tandarane ko 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 masi jo ko ni plan ko mahira ki price ra kami plan ko price ki ra kami plan ko ke penduli ra nakal no na ko sinyam na ko ko sai amor ko na sinyam ko ko na ya ri price ki ni mota emene ni ko ni ko junta da tandarane ko ko ai ko ni de ko junta da tandarane ya ro ma ko ni la ko ko ni de Tungda iramdam khangina se haiba quiz competition amasu pangthoki tongan ba school gi mahero yauna mioi kayana quiz competition atuda soryaki Manipur da inner line permit system chana hanaba mahero kaya gi sangsan singna punsinduna khongjang changsinaba sem sakre ngasi MSO headquarter da pangthoki ba chamba thoram amada KSA AMSO MSU Shuk Desam na punduna semba ILP implementation joint committee Manipur gi student wing kauba ama semba galoina na inner line permit system gi matangda akanba khongjang changsinaba phirep lokre masing matangda ngasi MSO headquarter da pangthokpa paumi singa unabada hairiba students organization sing asigi luchingba singna saryake Suki president Jayant Kumar Khuman haikibada ngasi noma kangdana lamdamasi da mitop miancha singna isingi chawgum asum hengalakli basida praja miyamna pendaba kaya leire miyam gi apambagi matungina Manipur sarkar na lamdam asida inner line permit system chana hanaba warep lokhlabasu ngasi phawba thabakta onthoktababu yamna kanna yaningda phongdoki Inner line permit system asi Manipur da mapung phana chana hanaba made inner line permit system asi karino haiba miyam da mamutana khanganaba school college singda masing matang da awareness program pak sanna chatharagani haiki Desam ki vice president angambana haikibada lagriba megi tang kuthamathoi fabugi manungda sarkar na Manipur da inner line permit system chana handrabade mahiroi sing sangstan sing asina akan bakhongjang changsinduna Manipur da makhal amatagi mitop miancha sing changhalaroi haike mana makhatan haikibada Manipur government na ngaya ki oiba mayam gi problem sing solve tauna bhona basina miyam na noma gi penda ba hengan rakpani miyam gi hul khangna Manipur sarkar na tungkoina chanagadaba policy program sing packet kadabani haike 2013 sigi megi tang kunthra ga mathoi phawada hairiba inner line permit system maroina hojik
Arunachal Pradesh, Mizoram, and Nagaland Sanariba, Samna Hajarakanda, Bengal, Eastern Frontier Regulation 1973, High River Regulation C, because Saturn of Vegetumba, Subsaba Fair, Madugi Subsaba Kuntam Kavoy, 31st May 2013 Pongunga, State Government, Lobi Gadabani. Northeast India की Mount Everest expedition की टीम न हयंग Mount Everest की मतों लोम न कान न बायाम न कन होनरी क्लाइंबर तरा मंगान साबत टीम अदुन हयंग Mount Everest की मतों लोम न कागदौरी बसिदा असोयंगाम थोक्तन बा ngasi minuthong da leba MMT की ऑफिस ता MMT की मियोय क्या न ईश्वर की मफम द थौनी करे Northeastern Council न स्पॉन्सर तौरगा MMT न सिंधु न पांगथोक लिबा Mount Everest expedition असिदा मणिपुर की क्लाइंबर तरे यावरी खोंगचत असि MMT की डॉक्टर एल सुरजित Luchingri. Kongchada sida Arunachal Pradesh dagi Anshu Jamsen pasu yauribani ngasi MMT da pangthokiba ishor ki mafamda thongnibagi thoram aduda saruyakibi chingkaroi singkhai nganba namairakpom gi apokpi Sabitrina mahaki chahi 13 khata ngairiba machanupa yauna chatliba khongchat asi mai pakpa soidana oigani habagi thajaba lei haina phongdoraki Isa do mai paga lakpa si khatane na or dari short Imphal Jitibam Lambigi National Highway Kuntratareta Cheng Chini Masung Cement Patrak Singh Dagi Pasoi de Leba Commando Post ki Civil Masung Uniform Set Pa Police Personnel Singna Gari Dagi Paisa Piu Yade Haibagi Dama Gari Driver Simbo Asopan Nangan Kibadu MSF na condemn Torgli Marilena Authority na Atuba Matamdam Yang Changduna Marareba Personnel Singh Dandi Pikadavani Hari Imphal Manung da Ladiba Primary School Singh Manung da MZ Avenue da Ladiba Barodan Maxwell Primary School Asi Mahiroi Yamna Leba Singthaningai Web School Amani School Asi Kidamak Pangbayaba Mating Pangani Haina Thangwaiban Kendra MLA Joy Kisna Phongdokre Wafa Masingasi SSA Amasung RTE ki Makada School Asi Mahiroi Singda Uniform Yentopagi Thoramda Phongdokibani Thoramatu Education S ki Valley ki Additional Director Ranjan Yumnam SSA ki Additional State Project Director NG Bhogendra Singh Amadi ZEO John 1M Gopimon Su Saruyaki Saruyaki Basingna Mahiroi Singda Uniform Sing Yentoke Thoramatu the Wangang Kibasingna SSA ki Makada Paikaliba Tabak Thoram Singh School Oja Singna Pukjel Singh na Hona Dragadi Mai Pakpangamloy Maramasna Punna Chatmina Badarkar Oi Haike Additional Director Ranjan Yumnamna Scheme Asina Mahiroi Singbo Lairik Nintina Tamhanabagidamag Mid-day meal uniform amadi textbook sing lemna phanganbani Mai Pahannabu Honabada Kudingmaki Chauraba Thodang Lay Haike MLA Joy Kisna Imphal da Ladiba Primary School Sing Ayambana Mahiroi Masingdagi Oja Masing Henba Kaya Thingnai Adubu Bharodan Gidi Mahiroi Nintina Laiduna Mahi Masing Phajana Tamle School Asiki Waliba infrastructure amadi Atai Pangbayaba Mateng Kaya Mahaki Maikedagi Pangani Habagi Thazam Piki Manipur ki lay primary school sing thang ki lay ba mayam sina so Bharodan school na kamai da ugana sa organize da ui hai se masi am tam se ngai ni masi purno honaraga private school da akoi na qualify chu Manipur ki lay government school sing na henba classroom de facilities ko na mukiraga CL su changa ba adu CL changa school da kari chani no ai se nai naraga Bharodan school ki teaching staff sing na honari ba sai da ugana lay ba primary school honaraga अखोई ले बस छात्र छात्री पुनः से अखोई अनाथ पुनः से गवर्नमेंट स्कूल थारगा अखोई ना गवर्नमेंट स्कूल की सरकार होने को पान से तुमन्ना बा हम तो इधर होने से आईना अखोई लेबा मणिपुर की टीचिंग स्टाफ सिंगा अपील तो सेरी हौजिक मरवे बापाव अमोना मणिपुर ने हिंदी बसी भारत न ख्वांग द थौरी थुरगा थादरकपा सेनफम खरदा मपाल तांगबनि हाइना IPS S मनाउबिन फोंदोखरे ISTV na pizza pau matang sa luzere atay ato pahen ba pau single na na mi ko khara matunda mo na family